ꯉꯥꯎꯆꯠꯅꯔꯕ ꯊꯝꯃꯣꯏ ꯑꯣꯏꯔꯦ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯅ ꯇꯁꯦꯡꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯨꯄꯥꯗꯨꯅ ꯀꯣꯜ ꯂꯥꯛꯄꯗꯨ ꯄꯥꯏꯅꯤꯡꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨꯕꯅ ꯋꯥꯔꯤꯗꯨ ꯁꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯇꯞꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯈꯥ ꯆꯠꯊꯩ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯄꯨꯋꯥꯡꯕ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤ ꯌꯥꯝꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗꯨꯗ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯑꯣꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯝꯃꯣꯏ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯨꯝꯗ ꯍꯜꯊꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯃꯔꯝꯗꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯁꯧꯒꯠꯇ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯨꯄꯤ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅꯗꯤ ꯏꯃꯥꯕꯨ ꯆꯠꯇꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅꯁꯨ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯏꯃꯥꯗ ꯇꯥꯛꯂꯛꯄ ꯃꯥꯜꯂꯦ ꯑꯩꯗꯤ ꯆꯠꯂꯨꯅꯣꯅ ꯍꯥꯏꯕꯅꯤ ꯃꯥ ꯆꯠꯂꯨꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩ ꯏꯃꯥꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯟꯁꯤꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯦꯂꯩ ꯏꯐ ꯐꯗꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯆꯩꯔꯨꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯃꯥ ꯃꯕꯣꯛ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯦꯟꯅ ꯏꯔꯥꯡ ꯁꯥꯒꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯌꯥꯝꯕꯣ ꯅꯪꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯔꯤ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯥꯆꯧꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯍꯥꯏꯖꯕꯗ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅꯅꯕ ꯑꯃꯗꯤ ꯂꯨꯍꯣꯡꯕꯁꯦ ꯁꯣꯏꯗꯅꯕ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯩꯁꯨ ꯏꯃꯥꯗ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯕ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯃꯧ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯊꯩꯗꯣꯛꯅꯕ ꯍꯤꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯅꯪꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯌꯥꯅꯅꯕ ꯇꯧꯔꯒꯦ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯀꯣ ꯌꯥꯝꯕꯣ ꯄ꯭ꯂꯤꯖ ꯅꯪꯅ ꯑꯃꯨꯛꯇꯪ ꯐꯅꯕ ꯌꯥꯅꯕ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯗꯩꯆꯟꯁꯤꯗꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯌꯥꯝꯕꯣ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯍꯣꯏ ꯊꯝꯃꯣ ꯄꯣꯊꯥꯖꯔꯣ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗꯤ ꯐꯅ ꯊꯦꯡꯂꯕꯅꯤ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯐꯝ ꯇꯟꯖꯥ ꯈꯪꯗ꯭ꯔꯦ ꯅꯤꯡꯕ ꯑꯃ ꯀꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯄꯟꯊꯨꯡ ꯌꯧꯍꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯋꯥꯡꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯦꯂꯩ ꯁꯅꯥꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯧꯈꯤꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯐꯣꯟ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯇꯧꯔꯕꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯍꯟꯕꯤꯔꯦ ꯅꯨꯄꯤ ꯃꯉꯣꯟꯗꯗꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯃꯗ ꯌꯦꯡꯂꯤꯉꯩ ꯑꯃꯗ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯁꯣꯛꯂꯦ ꯑꯗꯨꯅ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯤꯡꯕ ꯍꯥꯏꯕꯗꯣ ꯁꯨꯡꯊꯨꯡ ꯍꯦꯛ ꯊꯨꯡꯗꯦ ꯑꯩꯅ ꯀꯩ ꯑꯁꯣꯏꯕ ꯂꯩꯈꯤꯕꯒꯤꯅꯣꯕ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯁꯥꯎꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯗꯥꯉꯥꯟꯕ ꯅꯪ ꯁꯥꯎꯔꯅꯨꯕ ꯅꯪ ꯁꯥꯎꯕꯒꯤ ꯃꯇꯝ ꯅꯠꯇꯦꯃꯤ ꯇꯨꯝꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯣꯜ ꯍꯟꯖꯤꯟꯅ ꯂꯥꯛꯄꯗꯣ ꯄꯥꯏꯗꯕ ꯅꯠꯇꯦ ꯋꯥꯔꯧꯈꯤꯕ ꯍꯦꯟꯕꯅ ꯀꯣꯜꯗꯨ ꯄꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗꯦ ꯋꯥꯔꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯀꯣꯜ ꯕꯦꯛ ꯑꯗꯨ ꯇꯧꯔꯛꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃꯒꯨꯝ ꯅꯨꯄꯤꯗꯨ ꯀꯣꯜꯗꯨ ꯌꯥꯝ ꯊꯨꯅ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯤ ꯐꯠꯇꯕꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯣꯔꯤ ꯆꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯇꯥꯡ ꯆꯥꯗꯅ ꯉꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯣꯠꯂꯣ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯕꯨ ꯑꯣꯠꯂꯣ ꯑꯩꯅ ꯋꯥꯔꯤꯁꯤꯡꯁꯦ ꯀꯅꯥꯅꯁꯨ ꯎꯕꯤꯕ ꯅꯠꯇꯦ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤꯗꯨ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯕꯅ ꯀꯞꯄꯨ ꯀꯞꯀꯗꯧꯔꯦ ꯑꯗꯨꯅ ꯃꯈꯣꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛꯂꯦ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯇꯝꯃꯨꯕꯒꯤ ꯋꯥꯍꯜꯂꯕꯅꯤ
Sana, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯗꯥꯡꯉꯥꯟꯕ? ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛ ꯅꯪ ꯑꯩ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯇꯝꯉꯥꯟꯕꯗꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯕꯅ ꯋꯥꯔꯧꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯅꯥ? ꯀꯅꯥꯅ ꯅꯪꯅ ꯑꯊꯦꯡꯕ ꯍꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ? ꯅꯪꯒꯤ ꯑꯍꯣꯡꯕꯅ ꯇꯧꯕꯗꯨꯗ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ. ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯗꯦ. ꯗꯥꯡꯉꯥꯟꯕꯅ ꯊꯥꯖꯕ ꯃꯥꯡꯒꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯅ ꯇꯧꯗꯦ. ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯑꯇꯩ ꯅꯠꯇꯦ. ꯄꯨꯋꯥꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯏꯃꯥ ꯍꯣꯏꯅ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯅꯤ. ꯅꯪꯗꯤ ꯃꯥꯒ ꯊꯦꯡꯕꯁꯤꯗ ꯀꯩ ꯋꯥꯔꯤ ꯇꯧꯔꯤꯕ ꯁꯅꯥ? ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ. ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯇꯧꯈꯤ. ꯃꯦꯂꯩꯁꯅꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ. ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯋꯥꯗꯕ ꯑꯃ ꯉꯝꯗ꯭ꯔꯤ. ꯀꯩꯗꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ. ꯇꯝꯉꯥꯟꯕ ꯇꯞꯅ, ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯗꯧꯔꯤ ꯁꯅꯥ. ꯅꯨꯄꯥꯗꯣ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯅꯪꯅ ꯈꯔ ꯁꯤꯟꯒꯦꯔꯥ? ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯍꯧꯔꯁꯤꯔꯥ? ꯑꯁꯨꯛ ꯂꯨꯔꯛꯂꯕ ꯇꯟꯖꯥ ꯑꯁꯤꯗ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯕꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣ. ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯦ. ꯅꯪꯅ ꯐꯅꯕ ꯇꯧꯔꯣ. ꯃꯗꯨꯗ ꯑꯩ ꯑꯗꯨꯝ ꯌꯥꯔꯒꯦ ꯗꯥꯡꯉꯥꯟꯕ. ꯐꯔꯦ, ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯨꯁꯨ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯔꯛꯑꯣ. ꯑꯗꯨꯒ ꯍꯌꯦꯡ ꯅꯪ ꯑꯩ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯁꯤ. ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯑꯩ ꯂꯣꯌꯔꯗꯨ ꯎꯅꯔꯨꯔꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯄꯥꯎꯗꯣ ꯑꯃꯨꯛ ꯄꯤꯔꯛꯀꯦ. ꯅꯪ ꯌꯥꯔꯤꯕ ꯃꯈꯩ ꯅꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯌꯨ ꯁꯅꯥ. ꯌꯨꯝꯒꯤ ꯃꯤꯅ ꯆꯤꯡꯅꯕ ꯌꯥꯕ ꯃꯆꯥꯛ ꯑꯃꯠꯇ ꯅꯪ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ? ꯍꯣꯏ, ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯑꯗꯣ ꯅꯪ ꯄꯥꯎꯗꯤ ꯐꯥꯎꯔꯛꯎꯀꯣ. ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ. ꯑꯗꯣ ꯅꯪꯗꯣ ꯑꯁꯣꯛꯄꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯑꯁꯣꯛꯄꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯦ. ꯌꯥꯔꯦ, ꯃꯗꯨꯗ ꯑꯃꯨꯛ ꯀꯣꯛ ꯊꯥꯗꯔꯅꯨ. ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ. ꯅꯪ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯌꯦꯡꯗꯣ ꯑꯩ ꯄꯥꯎ ꯄꯤꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯐꯣꯟꯗꯨ ꯊꯝꯅꯈꯤ. ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯔꯥꯡꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯑꯗꯥꯏꯋꯥꯏꯗ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯇꯝꯉꯥꯟꯕꯗꯨ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯄꯨꯋꯥꯡꯕꯗꯨ ꯄꯥꯏꯗꯕ ꯇꯧꯔꯛꯇꯦ, ꯄꯥꯏꯔꯛꯏ. ꯍꯜꯂꯣ, ꯀꯅꯥ? ꯁꯣꯝ ꯄꯨꯋꯥꯡꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯩ ꯇꯝꯉꯥꯟꯕ, ꯃꯦꯂꯤꯁꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ. ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ. ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯃꯉꯣꯟꯗꯒꯤ ꯅꯝꯕꯔꯁꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯤ. ꯍꯣꯏ, ꯌꯥꯏ. ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯏꯊꯣꯛꯄ ꯂꯩꯇ. ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯀꯩ ꯍꯥꯏꯅꯤꯡꯕ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯉꯔꯥꯡꯇꯁꯨ ꯃꯥꯅꯕꯨꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯤ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯅꯪꯅ ꯌꯥꯗꯅꯕ ꯇꯧꯕꯤꯌꯨ. ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯑꯅꯤꯃꯛ ꯌꯥꯅꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ. ꯑꯗꯨꯒꯤꯅꯤ. ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯖꯩ. ꯑꯩꯁꯨ ꯏꯃꯥꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯨꯔꯛꯄꯁꯤꯒꯤꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤꯁꯦ. ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ. ꯑꯗꯨ ꯌꯥꯔꯒꯗꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯑꯗꯥꯏꯋꯥꯏꯗ ꯇꯤꯝꯕꯔ ꯀꯦꯐꯦꯗ ꯉꯥꯛꯇꯪ ꯊꯦꯡꯅꯁꯤ. ꯎꯅꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛꯇꯪꯁꯨ ꯁꯥꯟꯅꯅꯤꯡꯕ. ꯍꯣꯏ, ꯌꯥꯏ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯐꯝꯗꯨꯗ ꯊꯦꯡꯅꯔꯁꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ. ꯃꯁꯤꯃꯁꯨ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ. ꯐꯣꯟ ꯑꯗꯨꯅ ꯊꯝꯕꯒ ꯂꯣꯌꯔꯗꯨ ꯎꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯄꯨꯡꯗꯨ ꯐꯅꯗꯤ ꯉꯜꯂꯤꯕꯅꯤ. ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯃꯥ ꯃꯥꯙꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯩ. ꯃꯆꯥꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯕ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯒ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯁꯤꯒ? ꯍꯥꯏꯌꯨꯃ, ꯀꯩ ꯋꯥꯅꯣ? ꯃꯤ ꯑꯃꯗꯁꯨ ꯑꯩꯐꯥꯎꯕ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ. ꯑꯇꯩ ꯅꯠꯇꯦꯗ. ꯅꯆꯟꯅꯨꯔꯩꯁꯦ ꯈꯨꯡꯒꯪꯂꯣꯝꯗ ꯑꯃꯨꯛꯇꯪ ꯊꯤꯜꯂꯝꯃꯨ. ꯅꯇꯩꯃ ꯍꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ. ꯅꯪ ꯄꯥꯕꯨꯡꯗ ꯊꯤꯜꯍꯟꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ. ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯅꯦ. ꯅꯆꯟ ꯑꯁꯤꯁꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ. ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯆꯣ ꯍꯥꯏꯔꯛꯄꯗ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯑꯗꯨꯅ ꯍꯔꯥꯎꯅ, ꯌꯥꯏꯌꯦꯃ, ꯀꯩꯁꯨ ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ.
ꯃꯐꯝꯗꯨꯗ ꯆꯠꯄꯗꯣ ꯅꯨꯔꯩꯕꯨ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯈ꯭ꯔꯒꯗꯤ ꯆꯠꯁꯤꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯡꯒꯪꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ ꯅꯨꯔꯩꯗꯣ꯫ ꯗꯥꯉꯟꯕ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ꯫ ꯐꯖꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯍꯣꯔꯦꯟ ꯂꯩꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯣꯏꯔꯥ? ꯈꯪꯗꯦꯕꯣ ꯑꯩꯗꯤ, ꯏꯃꯥꯗ ꯍꯪꯅꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯇꯩꯃꯗꯒꯤ ꯇꯧꯔꯒ ꯃꯔꯣꯟꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ꯫ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃ ꯑꯣꯏꯔꯁꯨ ꯈꯔ ꯊꯤꯜꯍꯜꯂꯨ, ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯅꯔꯒꯁꯨ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯒꯥꯔꯤ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯥꯡ ꯑꯃꯗ ꯊꯧꯕꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯑꯣꯏꯔꯕꯅꯤꯅ ꯅꯥꯀꯦꯠ ꯑꯗꯨꯗ ꯀꯅꯥ ꯂꯩꯍꯧꯏ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯣꯡꯊꯥꯡ ꯑꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯦ꯫ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯆꯟꯕꯨ ꯍꯥꯟꯅ ꯀꯧꯏ꯫ ꯃꯕꯨꯡ ꯋꯤꯇꯥꯍꯥꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ꯫ ꯍꯩ, ꯅꯪ ꯉꯁꯤ ꯇꯝꯉꯥꯟꯕ ꯍꯥꯏꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ? ꯐꯥꯎꯅꯕ꯭ꯔꯥ ꯃꯤ? ꯉꯛꯅ ꯌꯦꯡꯉꯤ꯫ ꯋꯥ ꯑꯗꯨꯗ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯇꯁꯦꯡꯅ ꯃꯆꯟ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯗꯨꯕꯨ ꯎꯔꯒ, ꯍꯩ, ꯅꯨꯄꯥꯗꯣ ꯉꯁꯤ ꯂꯥꯛꯎ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯈꯤꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯌꯨꯛ ꯉꯟꯗ ꯁꯤꯗ ꯈꯨꯟꯁꯤꯗ ꯃꯥꯅ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ, ꯇꯥꯆꯧ, ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯦ, ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯃꯆꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯗꯣ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯈꯤꯗꯨꯅ ꯃꯃꯥꯕꯨ ꯂꯥꯛꯇꯅ ꯀꯧꯏ꯫ ꯃꯥ! ꯃꯥ! ꯃꯆꯥꯒꯤ ꯈꯨꯀꯧ ꯑꯗꯨꯗ ꯊꯒꯣꯏꯗꯨ ꯐꯤꯡꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯍꯩ, ꯑꯆꯧꯕ, ꯀꯩꯗꯧꯔꯦ? ꯑꯗꯨ ꯐꯤꯡꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯉꯁꯤꯒꯤ ꯆꯦꯛꯁꯤꯟꯅꯁꯅꯨ, ꯒꯦꯠ ꯋꯥꯡꯃ ꯂꯥꯜꯍꯟꯒꯅꯨ, ꯆꯠꯍꯟꯕ ꯌꯥꯔꯣꯏ, ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯏꯉꯛ ꯉꯛꯄ ꯋꯥ ꯑꯗꯨꯗ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯤꯅ ꯁꯥꯎꯔꯤꯕꯁꯦ? ꯅꯪꯅ ꯀꯩꯗꯧꯔꯨꯔꯒꯦ? ꯅꯆꯥꯅꯨꯄꯥ ꯃꯀꯣꯛ ꯆꯥꯛꯄꯁꯤꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ? ꯃꯥꯒꯤ ꯊꯣꯛꯄ ꯁꯥꯎꯔꯒ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯑꯃꯨꯛ ꯀꯅꯥ ꯎꯅꯔꯛꯑꯕꯅꯣ ꯈꯪꯗꯦ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ꯫ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯔꯨꯝ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯗꯨꯅ ꯁꯣꯜꯂꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯅꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯤꯟꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯅ ꯇꯥꯛꯂꯦ ꯇꯝꯉꯥꯟꯕ ꯑꯗꯨ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯕꯒꯤ ꯃꯍꯥꯛ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯁꯅꯥ, ꯅꯪ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯏ꯫ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯒꯤ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯂꯥꯛꯏꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯒꯤ ꯃꯤ ꯎꯅꯕ ꯍꯥꯏꯕꯗꯨ ꯆꯠꯂꯨꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯆꯠꯀꯦ ꯇꯧꯔꯤ, ꯌꯨꯝꯗꯒꯤ ꯍꯜꯂꯒ꯫ ꯑꯗꯣ ꯅꯪꯅ ꯈꯨꯗꯛ ꯐꯣꯟꯗꯨ ꯔꯦꯗꯤ ꯂꯩꯌꯨꯀꯣ꯫ ꯍꯣꯏ, ꯌꯥꯏ, ꯑꯩ ꯂꯩꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯅꯪ ꯂꯥꯛꯄꯗꯣ ꯎꯍꯧꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏꯅꯦ, ꯇꯥꯆꯧꯕꯨ ꯀꯩꯅꯣ, ꯍꯥꯃꯨꯗꯃꯛ ꯇꯧꯗꯅ ꯂꯩꯔꯕꯗꯨꯗ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ꯫ ꯍꯣꯏ ꯍꯥꯏꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯐꯣꯟꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯅꯣꯡꯊꯥꯡꯗꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯝꯉꯥꯟꯕꯗꯣ ꯍꯥꯠꯂꯨ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏ ꯍꯦꯛ ꯄꯥꯛꯍꯜꯂꯕ, ꯅꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏꯁꯟꯅꯒꯗꯧꯕꯅꯤ꯫ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯅꯠꯇꯦ, ꯂꯦꯝꯅ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯒꯅꯨ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯀꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯅꯤ? ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯥꯅ ꯎꯅꯕ ꯂꯥꯛꯄ ꯂꯣꯌꯔ ꯑꯗꯨꯒꯤ ꯌꯨꯝꯗ ꯇꯝꯉꯥꯟꯕꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯇꯥꯎ, ꯅꯁꯥꯅꯕꯨ ꯌꯥꯅꯔꯒꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯉꯁꯤꯃꯛ ꯀꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ꯫ ꯑꯩꯅꯁꯨ ꯏꯇꯥꯎꯒꯤꯗꯃꯛꯇ ꯕꯦꯁ ꯂꯦꯚꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯃꯤ 3 ꯋꯤꯠꯅꯦꯁ ꯑꯣꯏꯅꯕ ꯃꯊꯧꯗꯤ ꯇꯥꯔꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯏꯇꯥꯎ, ꯃꯤ ꯂꯩꯒꯅꯤ꯫ ꯅꯪꯅ ꯈꯔ ꯌꯥꯅꯕ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯅꯇꯥꯎꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯃꯥꯒ ꯀꯥꯏꯅꯔꯒꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯅꯪꯅ ꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ?
ꯑꯗꯣ ꯃꯦꯂꯩꯁꯅꯥ ꯑꯗꯨꯒꯗꯤ ꯅꯪ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯐꯥꯎꯅꯔꯤ. ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯊꯦꯡꯕꯗꯔ ꯍꯌꯦꯡ ꯑꯌꯨꯛꯂ ꯑꯩꯈꯣꯏꯗ ꯂꯥꯛꯎ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯔꯠ ꯆꯠꯂꯁꯤ. ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗ ꯈꯜꯂꯨꯅꯨꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯈꯟꯅꯕ ꯇꯧꯔꯒꯦ. ꯍꯌꯦꯡꯗꯨ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯑꯒꯦ. ꯀꯣꯔꯠ ꯃꯦꯔꯦꯖ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ. ꯍꯣꯏꯗ ꯐꯒꯗꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯉꯨ. ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯀꯟꯐꯥꯔꯝ ꯑꯃ ꯇꯥꯔꯕꯅꯤꯅ ꯇꯝꯉꯥꯟꯕꯗꯣ ꯈꯨꯡꯒꯪꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯄꯨꯡ 3 ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩ. ꯍꯜꯂꯛꯄꯒ ꯄꯥꯎ ꯈꯨꯗꯤꯡ ꯅꯨꯄꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯇꯝ ꯃꯥꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ. ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯄꯨꯡ ꯑꯗꯨꯅ ꯇꯥꯔꯛꯀꯗꯧꯔꯕꯅꯤ나 ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯅꯨꯔꯩꯗꯨ ꯄꯨꯗꯨꯅ ꯄꯨꯋꯥꯡꯕ ꯑꯗꯨꯒ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ. ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯅꯣꯡꯊꯥꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯇꯟꯖꯥ ꯑꯃ ꯍꯦꯛꯇ ꯐꯪꯕꯒ ꯐꯥꯅꯕ ꯍꯥꯏꯗꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯑꯗꯨꯒ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯅꯤꯠ ꯑꯃ ꯋꯥꯔꯤ ꯁꯥꯏ. ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯨꯅ ꯁꯥꯟꯅꯕ ꯑꯃ ꯑꯣꯏꯕꯅ ꯅꯨꯔꯩꯗꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯥꯟꯅ ꯇꯥꯈꯤꯕꯒꯨꯝ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ. ꯑꯩ ꯇꯥꯗꯤ ꯇꯥꯈ꯭ꯔꯦꯗ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯗꯥꯏꯗꯅꯣꯃ. ꯑꯝꯇ ꯅꯤꯡꯁꯤꯡꯉꯣ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ. ꯑꯗꯨꯅ ꯇꯝꯉꯥꯟꯕꯗ ꯑꯣꯟꯁꯤꯟ. ꯗꯥꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅꯤ. ꯀꯩꯗꯧꯔꯦ? ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯀꯗꯥꯏꯗꯅꯣꯃ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯤꯅꯤ. ꯇꯨꯃꯤꯟꯅ ꯂꯩ ꯇꯝꯉꯥꯟꯕꯗꯣ. ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯝꯅ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨꯃꯗꯤ ꯍꯥꯏꯔꯨꯒꯅꯤ. ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ. ꯇꯟꯖꯥ ꯑꯃ ꯐꯪꯂꯕꯗ ꯅꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯇꯝꯉꯥꯟꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯠꯆꯤꯟꯗꯨꯅ ꯂꯩ. ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯐꯤꯡꯅ ꯂꯣꯏꯅ ꯊꯣꯛꯂꯛꯏ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯝꯉꯥꯟꯕ. ꯅꯨꯄꯥ ꯃꯈꯩꯗꯨꯁꯨ ꯉꯥꯏ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯤꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯔꯩꯁꯨ ꯌꯦꯡꯉꯤ. ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯉꯁꯤꯁꯨ ꯇꯝꯉꯥꯟꯕꯗꯨ ꯐꯨꯅꯔꯦ. ꯇꯁꯦꯡꯅ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯨꯔꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯝꯉꯥꯟꯕ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯋꯥꯡꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯃ ꯑꯣꯏꯕꯅ ꯅꯨꯄꯥꯗꯣ ꯄꯥꯏꯔꯛꯏ. ꯑꯗꯨꯒ ꯌꯧꯔꯕꯩꯗꯣ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ. ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ. ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯑꯩꯈꯣꯏ ꯗꯥꯉꯥꯟꯕꯗꯣ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯐꯨꯅꯗꯅ ꯂꯩꯔꯦ. ꯃꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯩꯁꯨ ꯂꯣꯏꯅ ꯄꯥꯏꯌꯦ. ꯑꯝꯇ ꯂꯥꯛꯄꯤꯌꯣ. ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ. ꯇꯥꯔꯛꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯉꯛꯄ ꯑꯃꯗꯤ ꯄꯣꯛꯏ. ꯑꯗꯨꯕꯨ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯨꯗꯦ. ꯄꯨꯋꯥꯡꯕꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯦ. ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ. ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ. ꯄꯨꯋꯥꯡꯕꯗꯨ ꯃꯥꯒꯤ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯂꯣꯀꯦꯁꯟꯗꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ.